ꯅꯪꯒ ꯍꯧꯖꯤꯛ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯊꯣꯏ? ꯅꯪꯅ ꯌꯥꯝ ꯈꯪꯅꯤꯡꯉꯗꯤꯅꯦ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ. ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯤꯕ ꯃꯤꯗꯣ ꯅꯪꯒꯨꯝꯕ ꯁꯤꯡꯂꯝ ꯁꯤꯡꯊꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯩꯕ ꯃꯤꯗꯣ ꯃꯍꯥꯛꯇꯤ ꯅꯠꯇꯤꯌꯦ. ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯇꯣ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯇꯨꯅꯦ. ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯎꯁꯤꯠꯇꯕ ꯇꯧꯁꯤꯗꯅꯤꯅꯦ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯅꯪꯉꯣꯟꯗ ꯃꯤꯅꯝꯗꯨꯅ ꯂꯥꯛꯏꯁꯦ. ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯨꯅꯤꯅꯦ. ꯅꯃꯪꯗꯐꯥꯎ ꯃꯪꯂꯨꯅꯨ. ꯊꯣꯏ, ꯉꯁꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝꯁꯦ ꯇꯥꯕꯗꯅꯦ ꯑꯩ ꯇꯁꯦꯡꯅ ꯄꯦꯜꯂꯦ. ꯍꯥꯏꯔꯤꯕ ꯃꯈꯩ ꯊꯥꯖꯕ ꯑꯉꯥꯎꯕ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯃꯤꯅꯝꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯆꯤꯔꯣꯜꯗꯨꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯣꯡ ꯊꯥꯡꯍꯜꯂꯕ ꯅꯠꯇ꯭ꯔꯥ? ꯑꯩꯕꯨ ꯊꯥꯖꯧ ꯊꯣꯏ. ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯇꯅꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯁꯛꯂꯣꯟꯁꯤꯁꯨ ꯍꯣꯡꯈꯤꯕ ꯇꯥꯕꯅꯤ. ꯑꯩ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ. Nang nakikita